Kuki Millitantsingi Saramba Bunker Daraga Manga Thugaiduna Manghankhre Security Force ki Kangbuna manipuri ching amasung tam animakta aina yadaba khulai sing faganaba thi humbagi thabak chathaba amadi aingi wangmada tharamba popi pambi sing yanthatpa khongjangi manung chana ngarang harau thelda Kuki Millitantsingna Saramba Security Force ki Kangbuna Thugaiduna Manghankhre hari Police ki powers in high Security Force na sangsilak khongjang asigi manung chana Kangpokpi district ki ke langnom amadi Kenjang area da Kuki Millitantsinga tongan mafam sing da Saramba Bunker Daraga nithoi amasu Manghankhre khongjang asi makha tana chathakigani so hairi miyamna lambi chappada thingba pigani hariba kangbu singi mathakta lengangna action lokhutkadabani MP Bimol Lok Sabha gi member Professor Bimol akoijamna haikre miyamna maning tamna lambi chatpada thingba pigani hariba kangbu sing asigi mathakta lengangna kanbe action lokhutpham thoi wafam asing asi singjamai Chinga mathakta leiba Urban Primary Health Center singjamai gi fibam yengsinba lakpada mahangna phongdokhibani Imphal West District ki DCM Rajkumar amadi district asigi CMO Joy Kumar yauna chatkhiba yengsin khongchat aduda MP Professor Angomcha Bimol akoijamna national gi oiba health scheme sing center sida mapung fana chalairibra haina yengsinbaga loinena center asigi doctor nurse amadi staff singa unaduna wari sanakhi Yangsin khongchat adu loiraba matung hauzik lamdam asida oiriba fibam gi matangda paumi singna hangba wahang amagi paukhum piraduna mahang hai lengangna state asigi lambi pumna makta ayet apan amata laitena chathok chasin tawhaligani hari basi taramna oi khongthang asi hauzik lamdam asida thokliba irang asi mahusagi fibam da hanjilakna bagi khongthang amani haina lawi state ama leibagi pangal fudok tuna lokai na thabak torak khudingmak laksen na bohonaba mathok tai Mara asida lamdam asigi miyamna state asigi lambi singda chathok chasin tawbada athingba pirakliba kangbu sing asigi mathakta Lengangna kanbe action lokhutkadabani ngarang governor ga unabada su hiram asigi matangda chanaba thabak sing paikhanaba taksil lamle haina sumangna makha taki hauzik lamdam asida thoklibe irang asigi waroisin purakna bagda matangda palladuna MP Bimol na makha ta na hai irang asigi jaitheng phanglaba IDP masa gi mayumda hanjinba ngamdriba fawba irang asigi waroisin purakle haibe yaroi kanglup kharana kanglup furufta yumpham oiba ideology na mang tharaga manipur thukaina ba honariba asi manipur khakta natana India kaina bagi khongthang amani kanglup furufta yumpham oiraga administrative structure ama semna ba honariba si tawfam thoktaba ama suni asiguma thawong asigi mayakta ikoina lepkadabani haina mahangna makha taki mata hum leirabi mauna ama pukri da siduna leiramle ngase upung mga rom taba matamda Imphal West District ki Nambol Police Station na konba malom tudihal makha laikai da leibi mata hum leirabi mauna ama malom tudihal tera kha haina khangna ba pukri achowa sida siduna leiramle hairi laikhidrabi nupi asigi maming thokchom ongbi Matau leibi kuntragani thoi mapurebagi ming TH Tomba kawi machanupa ama nupi ani leire ngasi ayupung mga muktaba matamda malom tolihal tera kha pukri achoba asigi leiraida sibhakchang oina leramba leikai gi miyoi singna thengnarakibani hairi Kudakta imung manunggi miyoi singna police na pau piraba matungda Nambol Police ki kangbuna forensic ki kangbuga loinana thaudok thokpham da laktuna sibhakchang adu lokhalaba matungda postmortem gi damakta Janims Hospital gi mokta thamkhre matau karamna mauna asi siduna leramlibano haibagi maram khangmangamdri hairi